Singzamai oinam thinge laikai da masagi sahi humdra mangarong surabi oinam thoibi kobi nupi ama masagi yumda sidana leram lehari police laktuna mokta thamna naba lokhatkre hari Nahan mapalamdagi lakpa 69 National School Games yauba lakpa school gi satra kharada Kuki na pung ani phajalaga thamaga paisa mulhore haibadu adugumba amata thokiba leite haina Committee on Tribal Unity kotuna serol ama thoraktuna sengthorakhre German Road amasung Tiger Road Jelarong in Naga community na masakhang de haina ZUF na phongdorakhre Kuki refugee group singla German Road amasung Tiger Road haina ming tholiba lambi asi makhoigi miyamgi lifeline haina claim tawriba asi Jelarong Youth Front na reject tawi haiba thong asi Jelarong in Naga miyamgi historical traditional amasung customary rights singbu lana lamjingba amasung ikai khumnadabani haina ZUF Ministry of Information and Publicity na thadrokpa serol amana hairi zerol asina makhata na hairibana Jelarong in community ge ayaba amasung aina yaba maongda authorization amata yauba tawdana Jelarong singi traditional amasung ancestral territory da asiguma makhalgi lambi semba se ayaba piba leite amasung masak khangba tawde Jelarong singi area da makoina paksana illegal activity yauna drug trafficking arm smuggling amasung document amata yaudaba immigrant influx kya pusilapu yanaba asiguma makhalgi lambi semjilakwa asi yamna haksin lawe loinana haiba thong asi indigenous land security amasung social stability da hakthengna threat tawbani maramaduna center amasung state security force ki maikaidagi makhoigi mathau pangthokpada hena strict oina neutrality amadi professionalism oiba moongda pangthoknaba taksile Kuki underground organization sing asiga kariguma makhal amatada loinaba amasung naksanabagi thong amata yaba ngamloi Jelarong inpugi territory da ain kaina popi thabagi thong singi mayokta ZUF lei haina akanba wafam thamladuna Jelarong inpugi territory da kanaguma miyosingna popi thaba natraga popi lokpana singbagi thabaksing satharamba tarabadi akanna moongda dil tawgani haire aroibada serol sina hairabana ZUF na Jelarong miyamgi indigenous right amasung pari purigi oiba lamsing ngakani haibagi sapchaba wafam thamladuna aina yaba amadi constitutional oiba moongda matam suppagi oina Jelarong inpugi area da santi thamnaba honagani haire Nakala the German Road Tiger Road tawkhairam la haire Maikai kayadagi Kuki singla Sursanpur amadi kang popi taba yaba lambi German amasung Tiger Road sembagi matangda yaningdaba phongdok narakliba sigi serakta ngarang hariba lambi asigi mafam kharada masakhangdaba miyosingna lambi satpa yadaba makhai tawkhaiduna thamlam la haire Miyam punna sintha lepminaduna January 13 gi rally mapung phahanbiyo haina kokomina phongdorakhre India lengakna sin Kuki narco terroristing sizinaraga yelhomi phurupsingda awasai thengpidiba ase khudakta lefan gadabane India lengakna lawriba saglon yaningdaba phongdoktuna lakliba January 13 da chatkadawriba miyamge achoba wakat khongchat asida mipum khudimagna sintha lepidura saruk yabiyo haina coordinating committee on Manipur integrity kokomi ge nauna khankraba convener YK direna phongdokre lamphel da leba kokomi ge office ta pangthokiba pawgi miphamada da wafamase phongdokladuna YK direna makhatana hai sin Kuki narco terroristing bu India lengakna minamba suspension of operation su tawnaduna lamda masigi ingna signa leramba yelhomi miyamda aki akang piba yekhai thingaiba tatana nanghanbata natana irang thohanaba senduna lakni haike mahana makhatana hai India lengaki khujin thaurangi mayokta chatkadoriba khongsat ase ayuki pung 13 da thangwaiban thau ground dagi hauraga chatkani amadi khomal lampakta miyamgi panthongpham oigani numit asida lamda masda leiriba miyamna sintha lepiduna punna saruk yabinaba apel tawrakle 2023 gi May 3 dagi haurakkiba lan adu hauraktringay mamangda iramdam asida yelhomi kanglo phorok khudimak tangdu leitaba ingna sikna leminarami adubo conflict asina maram oiraga kangkhong saibagi phibamda lairi masida India lengakna lan asibu loisina bohonabagi mahutta sin Kuki narco terroristing bu sizinaraga lamdam asibu thugaina bohonaba khangtanatana landa halakle mahana hai India lengaki khujin thorang amadi policina kanglo phuruk maselgi marakta nungainadabagi masa ama ohelai athuba matamda India lengakna sanariba thawngsing asi lephanba ama sangai Masigidama apunbagi oiba kholaw ama lawminaba tangai fade miyamna ama toina thengnaminaba matam oire
Chin Kuki narco terrorist sing muthatnaba India lengaki mathakta akan bakhongjang ama sangsinba mathau tarakpana miyamgi khongsat asi satkadoribane. India lengaki policy asigi mayokta amadi India lengakna lawriba role asi khudakta lepo haiba miyamgi kholaw loinana satkadoriba khongsat asida lamdam asida leiriba miyam kalo phurup khaidana miyam khudimakna saruk yabiyu haina waike direna apil tawrakle. Isai nongmai hayengdagi thinglagani hari hayeng January kunma thoidagi lamdam asida isai nongmai sumang nila hausi melana singba tawbada thingba thamlai loinana hayeng numidangdagi drive chathaba hauragani maduda tholakpa apha phatagi daita organizer singna pugadabani haina Universal Mother Organization UMO gi president Moirang Them Sorojini leimana phongdokhre ngasi lamphel pata leba UMO gi masalo sangsingi mihut sing yauna pangthokiba pawgi mifam amada organization asigi president M Sorojini na makhatana phongdokhibada class 10 amasung class 12 exam thagadariba mahero singe khanbiraga January 13 dagi isai nongmai hausi sumang lilana chingba tawbidana ba haijakraba sungasi phawba pangthoktuna lakle masina maram oiraga exam thagadariba mahero singda akaibe kya pirakle UMO bu nupi ngaktagi oiba lupdi haina usitabadawna tawriba sing hayengdagi drat chathaduna Athingba asigi mayakto pangthoklamba thengnarabadi thugaigani maduda tholakpa apaphatagi daita masana pugadabani loinana loktak pat mayada nupi oibi kya yauna nisa saduna tabathabak kya chathariba sing asida su drive chathaba horagani haike. Nakalamromda exam gi yenglaga February amadagi cinema kapa amadi isai nongmai punamak leplagani haidi ngarang nungthil pung ani tabada film forum Manipur gi office ta chairman KS Kolesor na preside tawduna film forum Manipur amadi all Manipur sound service association ga punna phaminaduna tungi yumbirel oirakadawriba mahiro singgi exam gi yenglaga laklaba February amadagi khulak lerak amadi lampak na singbada cinema kapa isai nongmai na singba pangthokpa leplagani haina film forum Manipur amasung all Manipur Sound Service Association ki joint statement amana hairi joint statement asina makhata na hairibana hall amasung auditorium singda pangthokpa thoram singde ayaba laigani loinana mahero singki exam ki damag yengduna hojik pangthokriba isai amadi cinema na singba punamak thenglabadan numidangi pung tara phawba ki manungda thoram punamak loisinaba khangalakle. Kuki militant singna Rajasthan ki wushu team dagi sel munkibagi thodok thigat kadabani haina Ashok Gehlot na phongdorakre Imphal da pangthokiba hompumapan suba National School Games saruk yaba lakiba Rajasthan School wushu team li kangpu ama makoina tolapa gari adu kangpu pi district ki mafam amada khulai paiba singna namduna khamhalaga sel mulhobagi thodok thigat kadabani haina Rajasthan ki hanagi CM Ashok Gehlot na phongdokre mana makhata na haiki Manipur na yumbu oiduna pangthokiba National School Games adu da saruk yaba Ccpur Rajasthan School Timbu Kulai Paiba Singna Nongmai Chindol da Phajinduna Thamba amasung ayawa senpham sing namduna lawkhibagi thodo asi yamna haksin lawi amasung asiguma thodo asi yamna sathina ningba kaidingai ne asiguma tabada nungai taba thodo asigi matangda Rajasthan government amasung sports department na kari karamba thabak lawkhalabage haina hangkhe Manipur da hojik oiriba chahi ahum phajilakadoraba tangdu leitadaba phibam asina maram oiraga president rule lairibanina state asigi law and order gi teksak punamak central government na lawpham thoi haina phongdokhe IDP singda masi oiba chinjak pijade haibagi wakat thigat khiba report thagalaknaba khangankhrei Manipur ki relief camp singta lairiba miyam da masi oiba chinjak pijade haibagi matangda thigatnaba semkhiba committee na tha anigi manungda mapung phaba report ama pikhalakadabane haina Supreme Court na khangankhrei Chief Justice Suryakant Justice Dipankar Datta amasung Justice Joy Malia Bakshi ki bench na haike Anthony Naulak kauba miyoi amana pukhalakpa wakat adugi matangda hanagi High Court ki Chief Justice oiramba Justice Gita Mitarna tusingba miyoi ahumna saba committee na kupna yengsilaba matungda tha anigi manungda mapung phaba report ama pikhalakadabane Manipur ki Churchandpur da hangba role camp singda leiriba internally displaced person IDP singda masi oiba chinjak pijade habagi matangda High Court of Manipur da public interest litigation PIL ama file tawrakhe court na wakat adu lawkhidraba matung Supreme Court da PIL ama file tawrakhibani hari High Court na hiram asiga mari lena mapung phana thiganabagi damak member ahumna saba committee ama semkhiba maramna case asigi makha taba hearing sathakide PIL asi
asibu file torokiba naulakna haikibada tongan relief camp-singda chatuna yengsilubada chinjak hidak langthak amasung atai tangai phadaba sangdaba yadaba polamsinggi awatpa kya leramba thengnaki respondent gi maikaitagi lepkiba additional solicitor general Aishwarya Singh Batina haiki member homna saba committee na pikhalakpa report yumpham oiraga lengak na mathok taba thabak thoramsing soidana lokatpham thoi petitioner gi maikaida lepkiba ukilna case asi tarai na lokpham thokte haina panladuna haiki tongan relief camp-singda leriba miyoi-singgi punsi mahinga mari lenaba maramna wafam asi thausadaba chumde petitioner gi maikaidagi deputy commissioner Ccpur da aiba zero pisin kibaga loinana relief camp-ta leriba miyoi-singgi mathau taba thabak sing tengbang pibinaba haijaki haujuk phawba hiram asigi matangda semkhiba committee gi report phangdabaga loinana relief camp-ta leriba IDP singgi matangda matik chaba tharang lokhat pidre haina sumahana phongdokhi miyoibagi punsi mahinga mari lenaba khudong chadaba sing oiba maramna wafam asi taraina loba chumde relief camp-ta leriba miyoi-singda lengaki maikaidagi pifam thokpa mateng matam chana phangangadabani haina petitioner gi maikaidagi wakalakhi hiram asigi matangda mamutana theganaba kumja 2023 gi August 7 da High Court of Jammu and Kashmir ki Chief Justice Oramba Justice Gita Mitana Chairman oiba miyoi ahumna saba committee ama semkhi atai members sing adudi High Court of Delhi gi Justice Oramba Justice Assam Menon amadi High Court of Judicature at Bombay gi Justice Oramba Justice Salini Phansarkar Joshi ni haidi Police na phare haiba miyoi mari Japhau bazardagi natte haina JBN na phongdorakhre Manipur Police na state asigi law and order ngak senabagi matangda lauriba thaudang sing thaningai ni adumoinamak January 13 ta Manipur Police na Walel maning lekaidagi phare haiba miyoi mari Chandel district ki Japhau bazardagi natte haina Japhau bazar authority na thadorokpa cherol amana phongdorakhre cherol sina high police na phare haiba Darsung sahi kungamari amasung Kopham ring sahi kulumdoi Chandel Rustan village tagini SP Koko sahi kuntaretna Duthang village tagini SP Mono sahi kuntrana Japhau bazar tagini miyambo aswangam yahondanaba amasung ing tapa phibam kahendanabagi matangda police na lokhalliba thaudang thaganingai ni adubu phare haiba miyosing adugi laifam ningthina verify tawba mathau tai matung tarapodasu police na tongan ma thodok wathok singa mari leinaba mi phami phunsa thaba matamda phariba miyosing adugi maming matha amati laifam na singba ningthina verify tawraga phongdokpa mathau tai haina suserol sina hairi Census maram chade hangatchaba ngamba officer yaude haina Jitendra phongdokhre Manipur gi haujuk oiriba phibam asida census pangthokpa maram chade haina India langakta paudamba ngamba officer amata laite haina campaign for just and fair delimitation JFD gi convener Jitendra ningombana phongdokhre census amadi delimitation gi matangda leptuna chatharakpa miyam gi oiba mifam gi makha tarakpa oina ngasi maya imphal ani longbida khuman laibak ki lamyanba kanglop KLLK amadi Women Welfare Association ga khusamnaraga pangthokiba mifamda wafamasi phongdokhibane mifamadu mahana haiki kumja 2025 ki April da lok kya punsindona JFD semkibadagi miyamgi mifam kya pangthoktuna lakle Manipur da hojik oiriba phiba masida census pangthokpa yaroi haina JFD na achapa phireb lauduna lakhibane hiramasiga mari lainana Ministry of Home Affairs Manipur gi governor amadi mari lainaba authority singda census pangthoktanaba maram piduna serol singkiba laikre adumoinamak ngasi phawa pakum amata pirakpa laitre mifam aduga mari lainana JFD gi secretary finance Sunil Karamna hai phurup kharadi census pangthokpa ngaiduna leibagum tawri mitop khandoktriba makai census tawba yaro haba khongjang asida chapchana lebina si haiki Surshanpur ka tainaba Mizoram gi Sirse district ta swine fever da lamok ya sire haidi Surshanpur ka tainaba Mizoram gi Sirse district ta African swine fever sadorakpana maram oiraga lamok ya laikidre amasung laboratory test su virus ase positive oibagi thodok kya thengnare haina official singna phongdokhai pausina high district asigi Tentalang khungangi manakta leba umangi mafam kharada lamok kunrom siduna leramba thengnaki madu ubada maikai adongi miyamna state animal husbandry and veterinary department pau pk lamok sing adudagi laukiba bone marrow sample sing adu ASF positive oike masigi result asi January 13 ta phangba ngamkhibani haina official singna phongdorakle district adugi miyoi singna haikibada haukiba sahi 2025 ki December gi ahanna chayol dagi Tentalang lamdam asida lamok sing laikidabagi thodok uba phanglakibani haidi official singna phongdorakpagi matungina Mizoram da kumja 2021 da ahanba oina ASF positive oiba thengnabadagi state asigi tongan ba mafam singda lamok sing
ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ 2022ꯒꯤ ꯖꯨꯂꯥꯏꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯝꯄꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯃꯪꯗ ꯂꯝꯑꯣꯛꯁꯤꯡ ꯁꯤꯕ ꯎꯕ ꯐꯪꯈꯤꯕꯅꯤ ꯀꯨꯝꯖꯥ 2024ꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯅꯥꯛꯇ ꯂꯩꯕ ꯂꯣꯡꯂꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯨꯡꯇꯔꯥꯡ ꯁꯥꯎꯠ ꯈꯨꯡꯒꯪꯒꯤ ꯃꯅꯥꯛꯇ ꯂꯝꯑꯣꯛꯁꯤꯡ ꯁꯤꯅ ꯐꯪꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯁꯨ ꯑꯁꯥꯝꯒ ꯅꯛꯅꯕ ꯀꯣꯂꯥꯁꯤꯞ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯄꯨꯝ ꯈꯨꯡꯒꯪꯒꯤ ꯃꯅꯥꯛꯇ ꯂꯝꯑꯣꯛ ꯈꯔ ꯁꯤꯕ ꯊꯦꯡꯅꯈꯤ ꯍꯥꯏꯗꯤ ꯃꯤꯖꯣꯔꯥꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ASF ꯑꯁꯤ ꯀꯨꯝꯖꯥ 2021ꯒꯤ ꯃꯦ 21ꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯒ ꯅꯛꯅꯕ ꯂꯨꯡꯂꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯨꯡꯁꯦꯟ ꯈꯨꯡꯒꯪꯗ ꯐꯪꯈꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯅꯥꯕꯦꯠ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯛ ꯁꯤꯕꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯂꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ASFꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯑꯣꯛ 62,000 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯛ 53,000 ꯔꯣꯝꯗꯤ ꯂꯝꯑꯣꯛꯁꯤꯡꯗꯒꯤ ꯁꯟꯗꯣꯔꯛꯇꯨꯅ ꯁꯤꯍꯟꯈꯤ ꯂꯣꯏꯅꯅ ꯑꯣꯛ ꯂꯣꯏꯕ ꯐꯥꯔꯃꯔꯁꯤꯡꯒꯤ ꯂꯥꯛꯀꯗꯕ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯁꯨ ꯃꯥꯡꯍꯟꯈꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ NEꯒꯤ ꯁꯤꯇꯤ 5ꯗ ꯑꯦꯂꯥꯏꯟꯁ ꯑꯦꯌꯔꯅ ꯁꯦꯗꯨꯜ ꯁꯦꯝꯕ ꯂꯣꯏꯕꯒ ꯂꯣꯏꯅꯅ ꯑꯦꯌꯔ ꯀꯅꯦꯛꯇꯤꯚꯤꯇꯤ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯀꯦꯄꯤꯇꯦꯜꯁꯤꯡ ꯏꯝꯐꯥꯜ ꯁꯤꯜꯆꯔ ꯑꯥꯏꯖꯣꯜ ꯁꯤꯂꯣꯡ ꯑꯃꯁꯨꯡ ꯄꯥꯁꯤꯘꯥꯠ ꯌꯥꯎꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆ 25ꯗꯒꯤ ꯑꯣꯒꯁꯠ 29 ꯐꯥꯎꯕ ꯍꯦꯟꯅ ꯐꯕ ꯑꯦꯌꯔ ꯀꯅꯦꯛꯇꯤꯚꯤꯇꯤ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ ꯑꯦꯂꯥꯏꯟꯁ ꯑꯦꯌꯔꯅ ꯁꯝꯃꯔ ꯁꯦꯗꯨꯜꯒꯤ ꯃꯈꯥꯗ ꯔꯨꯠꯁꯤꯡ ꯑꯁꯤꯗ ꯐ꯭ꯂꯥꯏꯠꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯑꯅꯧꯕ ꯄ꯭ꯔꯄꯣꯖ ꯇꯧꯔꯕ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯦꯂꯥꯏꯟꯁ ꯑꯦꯌꯔꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯏꯝꯐꯥꯜ ꯁꯤꯜꯆꯔ ꯑꯥꯏꯖꯣꯜ ꯑꯃꯁꯨꯡ ꯄꯥꯁꯤꯘꯥꯠꯀ ꯁꯝꯅꯍꯟꯕ ꯃꯜꯇꯤꯄꯜ ATR 72 ꯁꯥꯔꯚꯤꯁ ꯆꯠꯊꯔꯒꯅꯤ ꯊꯧꯔꯥꯡ ꯑꯁꯤꯅ ꯄꯦꯁꯦꯟꯖꯔꯁꯤꯡꯗ ꯍꯦꯟꯅ ꯐꯕ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯑꯃꯈꯛꯇꯗ ꯑꯐꯕ ꯀꯅꯦꯛꯁꯟꯁꯤꯡ ꯐꯪꯍꯟꯒꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛ ꯐ꯭ꯂꯥꯏꯠꯁꯤꯡ ꯁꯦꯗꯨꯜ ꯇꯧꯈꯤ ꯑꯦꯌꯔꯂꯥꯏꯟ ꯑꯣꯐꯤꯁꯔꯁꯤꯡꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯁꯝꯃꯔ ꯁꯦꯗꯨꯜ ꯑꯁꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯔꯣꯇꯦꯁꯟ ꯄꯦꯁꯦꯟꯖꯔꯒꯤ ꯗꯤꯃꯥꯟ ꯑꯃꯁꯨꯡ ꯔꯤꯖꯟ ꯑꯁꯤꯒꯤ ꯀꯅꯦꯛꯇꯤꯚꯤꯇꯤ ꯒꯣꯜꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯑꯦꯂꯥꯏꯟꯁ ꯑꯦꯌꯔꯅ ꯄ꯭ꯔꯄꯣꯖ ꯇꯧꯔꯕ ꯁꯦꯗꯨꯜ ꯑꯁꯤꯒꯤꯗꯃꯛ ꯃꯊꯧ ꯇꯥꯕ ꯔꯤꯒꯨꯂꯦꯇꯔꯤ ꯑꯦꯄ꯭ꯔꯨꯚꯦꯜꯁꯤꯡ ꯂꯧꯅꯕ ꯍꯥꯏꯖꯔꯛꯂꯦ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃ ꯈꯪꯂꯕ ꯃꯇꯨꯡꯗ ꯇꯤꯀꯦꯠꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯕꯨꯛ ꯇꯧꯕ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯐ꯭राꯟꯁꯇꯁꯨ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯊꯤꯡꯗꯧꯔꯤ ꯍꯥꯏꯔꯤ ꯑꯣꯁꯇ꯭ꯔꯦꯂꯤयाꯒꯤ ꯃꯊꯪꯗ ꯐ꯭राꯟꯁ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯧꯔꯤ ꯐ꯭राꯟꯁꯇ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯍꯤ 15 ꯁꯨꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕꯒꯤ ꯕꯤꯜ ꯑꯃ ꯍꯥꯎꯁꯇ ꯀꯟꯅ ꯗꯤꯕꯦꯠ ꯇꯧꯔꯤ ꯕ꯭ꯔꯤꯇꯦꯟꯒꯤ ꯑꯣꯏꯅꯁꯨ MP 61ꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯔꯁꯇꯥꯃꯔꯗ ꯇꯛꯁꯤꯟꯕ ꯂꯩꯈ꯭ꯔꯦ MP ꯁꯤꯡꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤडियाꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯃꯔꯝꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯦꯖꯤꯁꯂꯦꯁꯟ ꯑꯃ ꯄꯥꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯗꯦꯟꯃꯥꯔꯛ ꯐ꯭राꯟꯁ ꯅꯣꯔꯋꯦ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯑꯃꯗꯤ ꯒ꯭ꯔꯤꯁꯁꯨ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯆꯩꯔꯥꯛ ꯑꯁꯤꯗ ꯑꯣꯁꯇ꯭ꯔꯦꯂꯤयाꯒꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯑꯦꯀꯥꯎꯟꯠ 98,000 ꯃꯔꯤ ꯂꯩꯅꯕ ꯀꯝꯄꯅꯤꯁꯤꯡꯅ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯦ ꯃꯥꯂꯦꯝꯗ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯑꯣꯁꯇ꯭ꯔꯦꯂꯤयाꯅ ꯏꯍꯥꯟ ꯍꯥꯟꯕꯅꯤ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯪꯂꯩꯄꯥꯛꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯈꯤꯕꯒꯤ 52ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯒꯅꯨ ꯍꯥꯏꯅ ꯄ꯭ꯔꯤꯄꯥꯛꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯪꯂꯩꯄꯥꯛꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯈꯤꯕꯒꯤ 52ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤ ꯀꯪꯂꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯌꯦꯡꯃꯧꯅꯕ ꯊꯕꯛꯅꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤꯗ ꯀꯪꯂꯩ ꯃꯤꯌꯥꯝꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯒꯅꯨ ꯍꯥꯏꯅ ꯄ꯭ꯔꯤꯄꯥꯛꯀꯤ ꯆꯥꯔꯖ ꯗꯤ ꯑꯦꯐꯤꯌꯔꯁ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟꯗ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯂꯩꯕꯥꯛ ꯉꯥꯛꯄ ꯂꯨꯋꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯆꯍꯤ 2,000 ꯍꯦꯟꯕꯒꯤ ꯅꯤꯡꯇꯝ ꯄꯨꯋꯥꯔꯤ ꯂꯩꯖꯗꯨꯅ ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯜꯂꯛꯇꯕ ꯏꯁꯥꯅ ꯏꯔꯣꯝꯗꯣꯝ ꯂꯩꯉꯥꯛꯆꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯜꯂꯛꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯅ ꯇꯥꯛꯂꯤ ꯆꯍꯤ ꯈꯔ ꯕ꯭ꯔꯤꯇꯤꯁꯀꯤ ꯄ꯭ꯔꯣꯇꯦꯛꯇꯣꯔꯦꯠ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯩꯔꯕꯁꯨ ꯀꯨꯝꯁꯤꯡ 1947ꯒꯤ ꯑꯥꯒꯁꯠ 14ꯗ ꯏꯟꯗꯤꯌꯥꯗꯒꯤ ꯅꯣꯡꯃ ꯍꯥꯟꯅ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯊꯥꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯈꯤꯕ ꯀꯪꯂꯩꯄꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯈꯤꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ